ꯁꯦꯔꯧꯗ ꯈꯨꯟꯖꯥ ꯆꯥꯇ꯭ꯔꯨꯛꯀ ꯃꯔꯤꯐꯨꯅꯤꯄꯥꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯂꯩꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯗꯧꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕ ꯃꯤꯌꯥꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯤꯔꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯁꯂꯥꯝ ꯁꯣꯃꯣꯔꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯔꯨ ꯑꯍꯨꯝ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯣꯖ ꯀꯨꯃꯥꯔꯗ LMG ꯑꯃꯁꯨꯡ ꯇꯥꯏꯐꯨꯝꯅ ꯂꯨꯄꯥ 50,000ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥꯁꯅ ꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯈꯤꯕ ꯃꯦ 3 ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝ ꯃꯩꯅ ꯆꯥꯛꯈꯤꯕꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯍꯧꯁꯥꯒꯨꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯀꯣꯀꯣꯝꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯔꯧꯒꯤ ꯏꯃꯥ ꯅꯨꯡꯊꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯀꯔꯝꯅ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯁꯂꯥꯝ ꯁꯣꯃꯣꯔꯖꯤꯠ, ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ TH ꯕꯤꯀ꯭ꯔꯝꯖꯤꯠ, ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯦꯗꯤꯁꯅꯦꯜ IGP ꯖꯣꯇꯤꯟ ꯑꯃꯗꯤ ꯁꯦꯔꯧ BSFꯀꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ CO ꯌꯥꯎꯅ ꯀꯣꯀꯣꯃꯤꯒꯤ ꯂꯧꯃꯤ ꯐꯣꯔꯝ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯨꯞ 6ꯀꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯌꯥꯎꯈꯤ꯫ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯀꯣꯃꯤꯅ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕ ꯃꯔꯝꯅ ꯍꯧꯈꯤꯕ ꯃꯦ 3 ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯆꯃꯝꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯀꯨꯞꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯅ ꯊꯣꯛꯍꯟꯕ ꯂꯥꯟ ꯑꯣꯏꯔꯛꯄꯅ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯦꯡꯅꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯊꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯁꯦꯔꯧꯗ ꯍꯧꯖꯤꯛ ꯈꯨꯟꯖꯥ 744ꯅ ꯑꯃꯨꯛ ꯍꯟꯅ ꯑꯀꯤꯕ ꯂꯩꯇꯅ ꯃꯁꯥꯒꯤ ꯈꯨꯟꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯕ ꯍꯧꯔꯦ꯫ ꯈꯨꯟꯗ ꯍꯟꯖꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯃꯨꯛ ꯍꯤꯡꯅꯕ ꯍꯣꯠꯅꯔꯁꯤ, ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯣꯀꯣꯃꯤꯅ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯆꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯣꯀꯣꯃꯤꯅ ꯃꯁꯤꯗ ꯀꯝꯗꯧꯅ ꯏꯟꯚꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯖꯈꯤꯕ ꯑꯃ ꯂꯩ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯛꯄ ꯑꯍꯥꯟꯕꯗ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯉꯁꯤꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯀꯥꯡꯕꯨ ꯈꯔꯒ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯅꯕ ꯀꯥꯡꯕꯨ ꯈꯔꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯛꯄꯅꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯂꯦꯚꯦꯜꯗ, ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯦꯚꯦꯜꯗ, ꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯀꯣꯀꯣꯃꯤꯅ ꯉꯁꯤꯐꯥꯎꯗ ꯊꯕꯛ ꯃꯊꯪ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯅ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯅꯤ ꯂꯣꯏ ꯊꯦꯡꯅꯔꯤꯁꯦ꯫ ꯊꯦꯡꯅꯔꯤꯕꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ, ꯑꯃꯅ ꯗꯥꯏꯔꯦꯛꯂꯤ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯃ, ꯑꯃꯅ ꯏꯟꯗꯥꯏꯔꯦꯛ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯃ꯫ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯗꯥꯏꯔꯦꯛꯂꯤ ꯁꯤ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯏꯟꯗꯥꯏꯔꯦꯛꯂꯤ ꯊꯦꯡꯅꯕ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯒꯤ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯅ ꯋꯥꯕ ꯃꯌꯥꯝꯁꯤ ꯎꯕ ꯃꯇꯝꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅ ꯋꯥꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯏꯃꯥ ꯍꯣꯏꯅ ꯁꯥꯎꯕꯗꯪ ꯑꯣꯏꯅ ꯁꯥꯎꯕ ꯍꯦꯜꯂꯦ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯃꯤꯟꯅꯔꯤ꯫ ꯂꯥꯟ ꯑꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯌꯦꯡ ꯂꯣꯏꯒꯗ꯭ꯔꯥ ꯍꯪꯆꯤꯠ ꯂꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯕꯨꯗꯤ ꯇꯝꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯂꯥꯟꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯟ ꯑꯃ ꯑꯣꯏ꯫ ꯃꯈꯣꯏꯅ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕ, ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ, ꯁꯤꯒꯤ ꯑꯅꯤꯒꯤ ꯂꯥꯟꯅꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯁꯂꯥꯝ ꯁꯣꯃꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯔꯧꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯃꯩꯅ ꯆꯥꯗ 60 ꯆꯥꯈ꯭ꯔꯕꯁꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ꯫ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ
ꯈꯨꯗꯛꯇ ꯄꯨꯈꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯄꯨꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯂꯥꯛꯄ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯔꯤꯁꯦꯇꯜ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯒꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯅꯤꯡꯊꯝꯊꯥꯗ ꯁꯤꯖꯤꯟꯅꯅꯕ ꯋꯥꯇꯔ ꯍꯤꯇꯔ ꯑꯃꯃꯝꯁꯨ ꯑꯊꯨꯕꯗ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯒ ꯄꯤꯁꯨ ꯄꯤꯒꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯈꯔꯗꯪ ꯍꯧꯒꯠꯅꯅꯕꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯂꯩꯕ ꯌꯥꯅꯅꯕꯒꯤ ꯄꯦꯀꯦꯖ ꯑꯃ ꯄꯤꯅꯤ ꯍꯥꯏꯕꯁꯨ ꯁꯔꯀꯥꯔꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯑꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯌꯧꯔꯛꯑꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯟꯊꯣꯛꯅꯅꯕ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯛꯑꯅꯤꯅ ꯊꯥꯖꯩ ꯑꯇꯩ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ ꯆꯞ ꯆꯥꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯕꯤꯂꯣꯡꯒꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛꯇꯤ ꯁꯔꯀꯥꯔꯅ ꯄꯤꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯉꯥꯏ ꯐꯗꯕ ꯏꯃꯨꯡ ꯑꯃ ꯍꯧꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝꯁꯤꯡꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯑꯗꯨꯒ ꯄꯤꯕꯁꯨ ꯍꯧꯔꯤꯀꯣ ꯀꯞꯂꯤꯕꯁꯤꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯥꯏꯐꯨꯝ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯧꯈꯤꯕ ꯃꯦ 23ꯗ ꯉꯥꯡꯈꯂꯋꯥꯏ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤ ꯈꯨꯟ ꯑꯅꯤꯒꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯎꯕ ꯉꯥꯡꯈꯂꯋꯥꯏ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯂꯩꯆꯣꯝꯕ ꯃꯅꯣꯖ ꯆꯍꯤ 29 ꯅꯣꯡꯃꯩ ꯃꯔꯨ 3 ꯄꯥꯟꯕꯗꯒꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯗ ꯈꯣꯡꯒꯤ ꯁꯔꯨꯛꯇ ꯁꯣꯛꯄ ꯑꯗꯨꯗꯤ ꯐꯒꯠꯂꯦ ꯑꯗꯨꯕꯨ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯁꯣꯛꯈꯤꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯏꯃꯨꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯅꯕ ꯁꯦꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ LMG ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯥꯏꯐꯨꯝ ꯑꯅꯤꯅ ꯂꯥꯌꯦꯡꯅꯕ ꯁꯦꯟꯐꯝ ꯂꯨꯄꯥ 50,000 ꯃꯅꯣꯖꯀꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯅꯣꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯥꯏꯐꯨꯝ ꯑꯃꯗꯤ LMG ꯃꯅꯤꯄꯨꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯨꯠ ꯑꯗꯨ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄ ꯇꯞꯇꯥ ꯖꯌꯟꯇ ꯑꯃꯗꯤ LMG ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝐿 ꯁꯔꯃ ꯑꯅꯤꯅ ꯂꯨꯆꯤꯡꯈꯤ ꯈꯣꯡꯆꯨꯠ ꯑꯗꯨꯗ ꯇꯥꯏꯐꯨꯝ ꯑꯃꯗꯤ LMG ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ LMG ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯁꯤ ꯀꯟꯃꯤꯟꯅꯗꯨꯅ ꯀꯞꯂꯤꯕꯁꯤꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯃꯤꯌꯥꯝꯅ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯖꯤꯄꯦ ꯅꯝꯕꯔ 7005881668 ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯊꯧꯕ ꯀꯌꯥꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯅꯪꯍꯧꯔꯤꯕ ꯏꯃꯨꯡꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅꯁꯨ ꯇꯞꯇꯥ ꯖꯌꯟꯇꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ LMG like-minded group amadi Taifum Tapta Institute of Music ani kushamnaraga mayamna pangbirakpa mateng sing aduni akoina soklaba sing sida koi yan hanbo oina kusinajariba koi 50,000 asi koi laigidraba singbu oiro sokla singbu oiro awa ana taraba yumai thadi ki singbu oiro chumake asida mayamdagi akoina nizaraga tasan akoina hetu pangjabagi wana sede sidi akoina arangpham oijaba haiba tai mayamna pibiraba senpham adu akoina kusinajabagi thawram adini ngasi pangthokcharibisu adana mayam pumnamaksu tigma wana taraba malaiba kidamukta akoi kathoklaga laklaba kathokliba singasina sokliba singasu mayam koi matengsu pangthoi haibisu wakhalsibisu thamjage punasu pangbirakani haibi thajabasu leijari ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩꯗ ꯑꯇꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Years of trusted diagnostic service, Babina Diagnostics. Break ki matungda mayambo amuk na taram nokchari makataba pausing bijari.
Manipur Legislative Assembly ki complex ta ngarang retired employees room ama amasung 10 Battalion BSF ki company commander ki office ama Manipur Legislative Assembly ki secretary 𝐂𝐲𝐻 tongan na sanggaduna hangdokhrei. Retired employees room sangapagi thoram aduga mari lenana Assembly Secretary ki retired toraba employees singda kainaba pibagi thoram amasu pangthokhe. Thoram aduda Secretary 𝐂𝐲𝐻, Deputy Secretary Administration 𝐺 Kumar Sharma, Director and Protocol Officer Raju Yanglem, Deputy Director Pro N Ravindro amadi Secretary asigi atek officer sing amasung staff sing sargyakhe. Thoram aduga mari lenana wangang bada Secretary 𝐂𝐲𝐻 thabak tagi potharaba Assembly Secretary ke employees singda kainabagi yaifa paujal pikhe. BSF ke company commander ke office hangdopagi thoram da company commander dir amadi atek officer sing su sargyakhe. Loshilakpada maroiba pausing amhuna pijari. Serauda Khunja Chatroka Marifunipan masa masagi yum singda changdana leiba haukibaga loinana kamdauna hanagi punsida hanjil hangada ke haibagi matangda Kokomina District Administration ga khananaina khrei. Yumda hanjilaglaba miyamda relief camp ta piramba khudong jaba singa chap manana pigani haina Kangchin District ke DC Salam Somorjina haikrei. Amadi Kuki terrorist na landarakpada maru ohum panduna sokhibadagi hojuk faba layengduna leiriba Manoj Kumar da LMG amasung Typhoon na lupa lising yangkai gi tengbang pikhrei. Hoziki oina di Northeast mindona sandok jari ba Manipuri pang matang asalo sinjari mideng tabiri pamayam pumna mapu amukana kurumjari.